Khudekpi leithel-da akan mamongda nongmei kapnakhre bom kapnaba honabada pokhairaktuna Kuki militant ama sire. Kwakta ward number 8 ta leiba midai imung amagi miyoi ahum Kuki militant singna tamthi mongda hatlambagi thogdok thokhraba matungda ngasi phawbada lepa leitana trong lawbiga thangnan leiba Khudekpi leithel hariba mafamsida Kuki militant singna nongmei kapsindona landarakpagi thabak leptana satharagli. Ngasi nongalamdai pung ahum makhairom tabadagi hongna Kuki militant singna nongmei kapsilakpada natana bom phawbu kapsilaktuna landa silakli. Maduda khulngak liba khunja volunteer singna handuna nakal animakta nongmei kapnaki ngasi nungtil pung ani ga minute kun ngarom tabada Kuki militant singna makhoi gi bunker dagi mitei khul tamna bom kapna bo honabada pokhairakpadagi Kuki militant ama masjet na panbadagi phibam thina sokpadagi thogdok thokom da leikhidre thogdok asi hek thokpadagi Kuki militant singi maikai dagi nongmei kap lepki loinana nongmei kapna basida Kuki militant singi maikai da yamdrabada miyoi mari rom siramgani haina thajanari Manipur gi mafam kya dagi lal pangba lakpa miyoi kya su sangsinduna Kuki militant singi maikai da nongmei kapsin ba yauki adubu security personnel sing sangsilakpadagi ngasi nungthil pung ahum rom taba matamda nongmei kapna ba lepki madugi matungda khut thongnari bo mafam aduda helicopter paisilaktuna Kuki militant singna nongmei kapam oiriba maya adwaida landing tawkhiba miyamna uki hairi Amaromda nongmei kapna famga thangnana leiriba kwakta ward number 8 ward number 4 amadi thangnana leiriba mitei khul kayada combing operation chathagani haina central security force sing thomjilakpa hore hairi atopa pawmana Manipur gi irang mari leinana DGP Rajiv Singha Supreme Court ta karakhe Hojek Manipur da tholi birang asi matangda Supreme Court na lokhatpa petition amaga mari leinana ngasi Manipur gi DGP Rajiv Singha court karakhe Manipur da tholi birang mari leinana Supreme Court na lokhatpa case amaga mari leinana August amadagi satharakhiba petition hearing da Manipur gi DGP Rajiv Singha su hearing chathagadaba numit singda court ta karaknaba khangan kibani August amada sathakiba hearing aduda hojik state asida thokliba ethnic violence asigi matangda Manipur police na lokhaliba thabak thorom singi matangda wahang pahung tawki court na Manipur police na lokhaliba khongthang adubu tawningdana tawbu manba amadi mapangal watpana lamdam asida law and order gi phibamda chauna ahob leire haiki loina na ngasi chathagadariba hearing asida Manipur gi DGP amadi mahaki personnel sing court ta karaktuna hojik thokliba tamthiriba thodok sing asiga mari leinana tijin humjin bagi thabak chathariba asigi matangda sandokna khangnaba kaukibani Panbayabadi August amada sathakiba hearing aduda Solicitor General Tushar Mehdana hojik tholibi irang asiga mari leinana apunba FIR case lising taruk kasanga kulhumdoi register tawre masigi manungda taramathoi gi nupi angangi mayokta sathaba crime singni haina Supreme Court ta phongdokhibani atopa pawmana Manipur dege samlai phal sing sindokhiba yana leire Manipur da hojik tholibi irang asi laksinabagi damakta deploy tawriba samlai phal sing gi mahutta Central Paramilitary Force sing namapung oina deploy tawraba yana leire Ministry of Home Affairs na ngarang numidang paramilitary force company tara Imphal da thajilakhiba si maruwaina Assam Rifles asi lokthoknaba thorang ama oiraba yai haina PAO-CHE na thajaba yaba mafamdagi phangba pawman hairi PAO-CHE na makhatana hairi hojik state asida tholibi irang asi laksinaba mangjongna paramilitary force company kaya Imphal da leiri adubu ngarang ministry gi maikaidagi paramilitary force company tara tharaliba si ahenba forcing si nanaba nate miyamna kanglup naiba thongsing chathai haina lokthokhinaba dabi tawriba Assam Rifles ki company sing asigi mahut sinabani hairi akhanaba military plane amana ngarang numidang Imphal tamna purakhiba Central Paramilitary Forcing adudi CRPF ki company manga BSF ki company ahum ITPP ki company ama amasung SSB ki company amani Nauna thajilakhiba CRPF ki company tara asina Chorachandpur amadi Kangpok bida leiba air personnel singi mahut silaba yai masida natana topa company taruksu amuk thunglaba yai haina thajanari Center gi maikaidagi state asida hojik phawda Central Force lising lipu gi mathakta thajilakre miyamna Assam Rifles ta thajaba leiraktabana ahanbagi oina border area da paramilitary force asi mapung phana sindoknabagi thorang amani hairi Amaromda Manipur da thunglakiba paramilitary force company sing asina leigedaba mafam amasung makhoi mathau taba sing Manipur lengang na thu matamda thorang tawbuga loinana ngak senbagi mathau taba mafam singda deploy tawnaba pawtak pikhe hairi atopa pawmana khamellok ki thodokta nongmina pankhiba miyoi ama sel leitabadagi masadagi nongmi maru lokthokpa ngamdana leiri Hokhiba June tang tara humdoi amasung tara marigi lonaba hingda khamellok ta khulai matik chana paiba Kuki militant singna landarakpagi akan balan phamda nongmi maru amadi bom machena panbadagi asopan nangkhiba khulngak pamiyoi ama sel leitabadagi ngasi phawba masadagi nongmi maru lokthokpa ngamdana phamsena duna leiri Khamellok ki lanpham aduda nongmei maru na panbadagi asopan nangkhiba khulngak pamiyoi adugi maming Hizam Shankar sahin kuntra apokba Chandrasen kawi Khurai Kongpal ningthobung leikaidagini Lanpham aduda Shankar gi haksang gi tongan tongan basarukta nongmei maru amadi bom machet kunrom panki
nongmei maru amasung bom machet ayamba lokthokrabasu kharadi lokthokpa ngamdana masada yauri doctor gi pautak matungina manipur gi wangmoda purga layeng batari adubu mahak ki makha taba layeng naba sel leitabadagi hojik hospital dagi yumda putharaga phamsena dun leiri amarom da hizam shankar gi layeng bada mateng oinaba ngasi sisian forum na angamba sel gi mateng pangkhre sel gi mateng adu ngasi ayuk sisian forum gi convener angom sa singkhaina lusingba mihut kangbu amana shankar gi mayumda hakthengna na satuna khusinaki sel gi temgang piba duga mari leina forum gi general secretary sandam sundarsan hai hojik thokliba lan asina maram oiraga awaba taraba lamdam asigi tongan mafamda leiriba mitei sil naw singda forum asina haukiba me 15 dagi hona angamba sel amadi sana thakna polam sing mating pangduna lagli haukiba jun 12 amasung 13 gi lonaba ahingda khamel lokta kuki lal hubusingna landarakpada khulngak tun leiriba hijam shankar gi masada nongmei maru amasung bom machet kun hen panduna asokpan nangki layeng nab sel leitabadagi nongmei maru kharadi hojik phawbulak thokpa ngamdana masada yauduna leiri haiba pau tabadagi ngasi forum asina shankar gi layeng bada mateng oinaba sel gi mateng asi piwani sudarshan hai handaki lanpham asida asopan nanglaba singda lengak na sel gi mateng pangani haina lauthokhiba adu athu matamda shankar gi layeng ba sida su mateng pangbiu haiki atopa pawmana leikidraba bdf prem kumar state ki thakte ikai khumnabu utkedauri leikidraba miyo ahum gi imung manungda lengak ki thabak amamam piragani haina thajaba pikre masagi mayumda tumduna leiringai da kuki terrorist singna thong kaukhai changlaga tamthiba mihata hathraba bisnupur district ki phaujakhai police station gi manung chanba kwakta lamkhai ward number 8 tagi bdf personnel yumnam prem kumar bdf number 1295 asigi mafamda hayeng ahanba manipur rifles ta state ki thakte ikai khumno utpaga loinana aroiba mathongam pangtholagani ngarang numidang pung 3 taba matamda chief minister banglo da unaba aduda kwakta gi laibak thiba thodo aduda leikidraba miyoising adugi imung manung gi miyoising moirang kendra gi mla thongam santi all manipur bdf employee welfare association gi chief advisor wangkhemsa samjai wak minister govindas konthaujam social welfare minister haikham dingo wangkhai sc gi mla thangjam arun amadi all manipur bdf welfare association laisram dewan secretary y arun na singba saruk yaki leikidrabagi imung manung yauna chief minister ga unaba duda chief minister gi maikai degi thokhiba laibak thiba thodo du akan mamong de yaning daba phongdoki loinana leikidraba prem kumar gi mafamda state ki thakte ikai khunu utpagi thoram ama hayeng ahan manipur rifles leiba manipur memorial park ta pangtholagani haina phongdoki amaromda chief minister gi maikai degi leikidraba miyo ahum gi imung amamamda sel loina lupa lakh amamam gi mateng su khusinaki loinana leikidraba vdf prem kumar gi loinabi asa amadi leikidraba pisak ki masanu pabu home guard oina lenga ki thabak amamam piragani haina su thajaba piki loinana leikidraba jiten gi loinabi dana mahaka chana lenga ki thabak ama piragani haiki se minister na makha tana hai kwakta gi thodo du thamoi songa nungai taba phawi thodo du da senaba mioi sing phaduna ain gi oba matik chaba chairak pigani haina su imung manung gi mioi sing da aser thajaba piki panbe yabadi thodo du da leikidraba mioi ahum yumnam pisak sehina humdrani thoi yumnam prem kumar sehina kunthra manga amadi yumnam jiten sehina yangkhai humdoi hairiba mioi sing asigi asi haksang sing ngarang rims ta postmortem tawba loikre leikidraba bdf personnel prem kumar gi thawai yaudraba haksang hayeng ahan ba first mrd kai khumnabu utlaba matungda phaujakhai ikhai mamang lekai da leiba lampak ta leiron chanbagi thoram pangthokani atopa pawmana irv personnel ama leikidre more police te attest tawduna leiba manga suba irv gi personnel ama dengi leina na maram oiduna leikidre leikidraba irv personnel asi thawal district ki yaripok yamyamdagi sanabam abungsa sehina kunthra humdoi apokpa sanabam ingosa kawi mahak ngasi ahing nongjai matung pung amarom taba matamda more police station da leikidabani leikidraba abungsa dengi positive oibadagi leikidaba oigani haina singnari leikidraba abungsa asi numit kharani gi mamangdagi laiho hobun singba tawduna laikanaduna lakhibani adubu layeng bagi khudong chaba phangdabadagi nongmo gi masa soksilakpana maram oiduna ngarang leikidabani panbe yabadi hojik tholibi irang asiga mari lenana haukiba tha kharagi mamangdagi manga suba arv personnel khara more border town da ngak senbagi thabak chathaduna leirakibani more border town yauna myanmar border paringda kangna sandokpa dengi leina asi miyoi kya da sunaba yaure nakalamoromda manipur gi yumthang nariba asam da su dengi leina asina maram oiraga ngarang phawbuda miyoi 13 leikidabaga loinana hojik miyoi kya su leina asin na duna laikanari hairi atopa phawmana kanglup ki irang thokna maira chukhatna bo honaroidabani AMMDC lamdamasida khunda minari bakang umatana communal gi maira sukhan abo honaroidabani manipur gi apun bagi saktam thugaina bo honrak pasingi mayokta all manipur muslim development committee samna AMMDC hain khangnariba amadi maitai pangal khunaina lepli haina committee gi cherola man hairi
Zerolasin Makata Hairibadi, Lamdamasida Nungsi Shana, Leminariba, Kanglup Amatana, Masamasagi Kanglup Wakalonda, Yumpam Tonduna, Iram Damasigi Ipai Puna, Tambiramba, Lambu Machet Loge, Habagi Wakaldi, Oiroi the Bamanglan, Oidana Tokani, Kanongpok Asia, the Lady Balabak Manunda, Sahi Lising Ani Hena, Ning Tokpandun Leramba, Ning Tambalebak Mo Erekibagi Puari, Lay Hibasi, Malem Gileba Kudimana Kangara Wapamni. Manipurgi Singi Loising Loyada, Kundale Taribasina, Kune Kimio Karana, Asing Bagitanja Loraga Maralitaba Misam Hatpa, Tupa, Yummai Taraga Kukilen, Pangani Haibagi Wakalon Adudi, Pudit the Mangjong Chongbani Haina, MMT Sinalowi. Mainland India Madilam the Masigi Mapima Paobilai, political party Kudimaki Lusing Bisingna, Merik P the Gimajawi all of a land asi, Tasin Usina the Batarvadi, Sahi Lising Anigi Puari, Amasung, Apunbagi Saktam the Singna Lepan Bangam Dravadi, Yotkoki Lal Toroklo Hanging Island. Serol Sinahai, Manipuri Manung Amasuma Palda, Lal Gisating Pangduna Mayumake Tadoktuna, Relief Camp the Sangs from Logdun Lady Busimbu, Nasigilang Namasama Sagi Mayumda Landuna, Tangdulatana Lehna Batorang, PATHOKTUNA. Loinana Relief Camp the Sangs from Logdun Lady Bamio Singda, physically, morally, Amadi, financially Mating Pangminasi Hairi. Amaromda AMMT Sigi Makedigi, Bishnupur Gimanung Sanba Kwakta Kuman the Hang Relief Camp da Sana Tangna Polam Sing Mating Bankre Hairi. Ato Baumana, INC Lusing Singo Unakre. Tahum Henjilaba Manipurgi Irang Sig Matangda Parliament Kananaba, Wapam Pukat Pinaba, Nasi Manipur Pradesh Congress Committee, Mioi Marina Shaba, Mihut Kangbo Omana, Congress Ki National Leader Singo Unakre. INC Lusing Singo Unaba Duda, MPCC Makedegi, K Megha Chandra, CLP Leader O Ibobi, MLA K Ranjit, TIH Lokeshwar Nasarugyaki. Aduga INC National Leader Singi Makedegina, Sonia Gandhi, Malik Arjun Kharge, Rahul Gandhi, Amadi, KC Venugopal Yaokhi. Unabaduda MPCC Makedegi, Hosik Manipur the Tolibi Rangasi, Parliament ki floor to Pukatuna, Waroshinama Purakna Bohonabada, Lusing Sinami and Sangpiu Haina, Takshin Ki. Ato Bauna, Assam Rifles ki ka hen batong yaning the Pongdokuna Pamkia the Kongjing Sinkre. Hokiba Agas the Bishnupur district of MIYAMDA Sanction Kiba Kongjangda, Assam Rifles Nasatakiba, Ka hen batong the Nupi Kongjang Loi Kunmanga Hena, Sopan Nankiba, Togo Dubu yaning the Pongdokuna, Nasitampaki Tongan from Singda, Maira Paibi, Mime Bel Singna, Wakat Kongjang Sinkre. Manipur Gilemai Digi Assam Rifles Loto Haiba Dabi Tauraduna, Nasi Quairamban Ima Kaitel Pambi Ima Singna Kongjang Sinkre. Stop using Indian security force against Maitei Haiba banner Makada, Sanction Kibo Kongjang Aduda, Ima Singna, Tengnopal, Kangpuki Amadi Surachanpur, Losana Halu, Ain Kaina, Nongkai Lansilakliba terrorist Sing Takto, Go back Assam Rifles Hanataba, play catching Sinaki. Loinana Assam Rifles Kitong Yaning de Haiba, Yauna, Kolaukia Sulauki. Nasi curfew Komtok in Manunda, Quairamban Kaitel Pambi Ima Sing the Sanction Kibo Kongjang Aduda Saruk Yakibi Ima Sing the Pongdo Kibada, Viral Oikiba video to the Yumpam Oiraga, Bharati Prime Minister Narendra Modi, Amadi, BJP Manipur Pradesh President A.S. Sardana, Yaning the Wapam Kya Pongdoki, Adu Assam Rifles ki personal Singna Kongjang Sanction Kiba, Ima Bel Singda, Chemical Yawa Tier Gas Kiasi Natuna, Ka Hen Batong Kiasatakiba Dudi, Wapam Mata Pongdokana to Minalesili. Prime Minister ki Kanglup Naiba Man Batong Yaning Day. Amaromda Assam Rifles Singna, Tampaki Mafam Sing the Lady Bunupising Matak Satari Batong Sing, Tamoi Shok and Waite, Maramaduna Manipur Gilemai de Assam Rifles Loktokiba Hibasi, Lamdamasigi Nupi Mayangi, Apamani Haiki. Singjamai Singamatak Amadi Akoi with the Lady Bamaira Pai Bising Su, Nasi Singjamai Singamatak Leba, Marisuba Assam Rifles ki post Hek Makada Lady Bus Singjamai Singamataki, Bus Station the Kongjang Sinkre. Kongjanga do the Serbia Mime Bel Singna Tongan Bapian the Wapunkia, Taba Serol Sing Paiduna, Airgi Tongbo and Mamong the Yaning the Pongdoki. Manipur degi Assam Rifles Lokto Haiba Davi Tauraduna, Mamolekai Amadi, Loklau Bungi Akoi with the Labama Singyam Maira Pai Bisingna, Moirang Kom Mapada Lambi the Thoraktuna Wakat Kongjang Sinkhi, Loinana Manipur degi, Air Lokto Haiba Kolausing Laurduna, Miyangi Kongset Amasu Setki. Kongjanga do the Saruk Yakibi Maira Pai Bisingna Manipur Gilemai degi Airgi Kongda Pampibi Ganu, Airgi Kahen Batong Yaning de Hana Pongdonaki. Tampaki Tongan ba district singi mafam kayada Sapmanaba dabi asi tauraduna Maira Pai Bisingna Kongjang Sinkhi, Lilong the Sumiyam na release ki, Thawal Kakching, Bishnupur Amadi Imphal East ki, Chingarel Tezpur, Phaknung Amadi Khurai the Sumaike Dongi Maira Pai Bi Imai Bel Singna Kongjang Sinkhi. Aroy bata Paobilai news reader ki video bi yengbi pu khuding mak pu khurum zari.